Maktada print and electronic media is now sing Bika Kona Butcheri, Agiming Bruce Pebam, Hausi MSU headquarter, President Togai Pujari, Tasenangasi Kona, pangthokhre thouram Yamna Equida, Nasi Power, the ningsing, but the Aki to Zumbatana Talaba, Hari Bangasi 2024 Gingasi same day, 23rd February, Sida, Yamna Labak Tiba. MSUgi headquarter office asida numidang pung mapan khara helakpa matamda sakhangdaba singna plan togiba yamna powerful oiba bomb amagi attack ta hoi dem science ta miba maheroi to MSUgi su thawmi oibiramba Oinam Kenejy laibak thiba bomb attack aduda khudakta lakana bangamdana thawaina point hapi khi amasu maheroi amabuna yam tamthina soki haiba tare tasengna Manipuri itihas ta Manipuri puwari da MSU gumba lisang sitna miyagi tamakta maheroi khunagi tamakta chen chong pamasum leptana na khulaw lawrok organization namasi karingong kanda khoina lengaki soiba sing lawwa matamda maheroi sing bu victimize tawba karingong kanda na khulai paiba non state actor sing mayok tangang matamda sabana na koi sidum victimize tawba aduga non state actor masen mukna badasu last di sacrificial lamb baligi hamengsi maheroi khotang tahawbagi culture ama lisang sin yam labak thina Manipur gumba conflict ridden state as the lai hai tare adugi chap chaba khudamni khoigi itihas ta mayek lana le horagani maheroi amana ngasi su karam haina khoigi mukna ba matamda thawaina point happy ki haibase asigumba yam laibak thiba terrorist attack ase amuk hana maheroi khunagi puwari da amuk hana thokta su oisanu haina MSU na kurumjari amasu matamda su koina lenga ki mafamda Manipur government gi mafamda hariba yana powerful oiba bomb attack asida January ba maheroi hapda January ba mihat pasing ase public domain da puthokanda logi ba sab sab sedak piu haina matamda da laujaki adobo thabakna onthok pirak tringa si fawda na ngasi numit asina lakpada amana akoina mado bometek ta chenagi ba mihat pasing puthokuna maheroi khunagi mphana sinaw haiba khoi yam clear ba stance amukana reiterate tawjari bena ngasigi oiba thouram asida khoigi dem science campus asida leiriba compound asida leiriba khoi Oinam Kenejy gi shariba fura asida miyamna haikat lekat ta matungda yamna ateba procession ma laba matungda MSU headquarter gi khoigi multi purpose hall da miyang ba formal meeting ma pangthokpa aduga numidang wairam gi matamda leikhidaba inaw gi thawaina shanti oina mapugi lekol leinabagi damakta akoigi maira katpa hariba thouram sing asina mapung oiba akoigi ngasigi paring oigani haitare